Lairik pabada nongmagi chang naina papham thokpa khara paba amadi madu munna khangnaba pabaduna position lounaba pabadagi henna maru oi haina ngasi haidokhiba COHSEM louba class 12 ki commerce stream da Suba position Tarakhrabi Kethallina Maisnam na phongdorakli Sagolban Bijoy Govinda da leba Kethallina gi mayupda Tom TV ga akanana unaba amada aikoi gi paumi na hangba wahang amagi pakum piraduna Kethallina na hai ngasi mahakna mai paglakhiba asigi credit mahaki apokpa Maisnam firepa Apok PS Rajita amadi mahaki school TG Higher Secondary School ki oza sing da piningi mahakna honarakhiba sing da mahaki oza sing na henna thawai yausinduna mahaku puning thawgat pirakhiba sing na mahaki ngasi gi position asi lawrapa ngomkhibani makha tabada business management da mai onsinduna mai pakna bu honagani haina mahakna makha takhi adum nungai bu khaw hadi oza sing gi mai ngak pangamba dagi di mi myang gi expectation leijaba sing du su naina fulfill to ngambado adu harauje tg gi oza ga ina su inti nuaina guide to pirai moina su phajana hadi irang phana leir su moina kai da soi higa da ge call da tora su kai kai gyan ta de khote na moina phajana gyan ta na takpi bado adu duga hadi amu government na su exam gi mamang da 20 days na residential coaching to biba adu da su revision phajana to biba adu da sam nuai je hadi adu irang na to mina ai tuition coaching amadi ani di chache eco ga account ka business ka ki adu da su oza ga ina su kai da soi higa da ge na yam wana hot na jabado ai aina pakha ka da ha ga oza ga ina oina pakha bi do de exam hala ba su moina oina ga nungai ram bra khoi prana ngpira ko adu gi su yam na nungai aham ra di ai popir ba ima baba da pijange adu adum crazy di ming pala akoi school hadi akoi madam principal na su phajana guide to biba dagi akoi gi school gi commerce ki head sir thamen na su phajana kai da soi higa da ge pakhana sena bibo adu su yamna mangon da su credit phajana pini